Delhi Chief Minister Arvind Kejriwal idina Phajinkhiba Asi Dictator gi Thouong ni HAINA ADMI Party Manipur gi MAIKEI dagi PENDABA PHONGDORAKLI hiramasiga mari lainana ngasi Manipur Press Club ki Thangjing Hall da pangthokiba paw ki mifam amada ADMI Party Manipur gi Activity Coordinator Biswana Thingnamna hai Handak pangthokadoriba Lok Sabha Mikhal asiga mari lainana ECI na election gi code of conduct lauthoktuna chatnaba haukraba matungda leibak asida leiriba leingak organization institution amadi agency pumnamak ECI gi directive makhada mathau tawgadabani adubu laibak thibadi election gi model code of conduct chatna khraba matungda ED gi team amana delegate chief minister Phajinkhiba Asi achouba lautunaba amagi makhada chathakibani Mamang dasu idina Delhi liquor policy ki makada ADMI Party ki leaders singi mayumda kayara khanna recha thaki adubo ngasi fawba khudam changdam amada phangdabadagi action amata lokatpa ngamdana leiri haukiba tang kunithoi gi numidangda Arvind Kejriwal gi mayumda sathakiba rat adudasu supnatagi lupa lising humfutara khaktamak idina recover tauki adubo jabjaba maram piba ngamdabadagi sanfam adu mahaki mayum gi myoi singda kusinaramki matam ikan kanadana ED gi team aduna Arvind Kejriwal gi phone loksin khibaga loinana ED gi team aduna maram amata piramtana mahak phakibani haina mahakna makatana phongdokhi Bharat ki tongan ba mafam singda election thengnana bagi damakta candidate kaya thadok tuna election gi campaign mai hongna sangsin naraklaba matam masida ngarang mak amadi ngasi mak party gi lusingba kaya Delhi gi ITO International Trade Organization gi party gi head office ta sangbada Delhi police na athingba pirakpa adugumba athungba pirakpa mayam aduna takpadi Pangthok kadoriba Lok Sabha gi election asida ADMI Party na suksoi soidana thagatliba candidate sing mai pakragani haibagi akiba ma BJP gi laingakta leire amadi phawre haibase sima ADMI Party Manipur gi MAIKEI dagi thamjage